Babloo Loitongbam Kukisinggi Mateng Pangnge Hairuba Meitei Leepun Lup Mayamna Chadoure. Babloo Loitongbam da siriba maral sing khudam changdam puthokpiyu amadi karigumba ngamdrabadi lana lamjingba lupni haina laurakani. Human Rights Defender Babloo Loitongbam bu anti-Meitei oi Kukisinggi Mateng Pangnge Hairuba Meitei Leepun Lup Mayamna chagadabagi yomsinnarakpagum magi mot phongdoknarakpaga loinana Babloo Loitongbam da siriba maral sing khudam changdam puthokpiyu karigumba ngamdrabadi Meitei Leepun bu lana lamjingba lupni haina lauroidabagi maram leite haina lup taret na punna khutyekpiduna thadorakpa cherol amana phongdorakli. Lup sing adudi apunba iraipaki mahairoi sinpang lup League of Indigenous Peoples Upliftment Leepun Miyamgi Pothok Puthop Lup MPPL Iramdam Kanba Apunba Lup Ikal Loyalam Apunba Laumi Lup Lalup Laihau Khunai Kanba Apunba Luptin LKKAL People's United Youth Alliance Puya Amasung Iramdam Sinpangi Apunba Khutpu Isakni Hairi. Lup taret ki apunba cherol asina hai haukiba May 3 ing 2019 dagi Chin kuki narco terrorist singna mara leizadaba Meitei micham miyamda landaraktuna mihat mipun chathabaga loinana Manipur gi apunba gi saktamda singnaraktuna Manipur thugainaba hotnaringai cherak asida Manipur da lairiba Meitei gi lup sing amadi lanai miyoi singna Meitei masel marakta khatna chainaba Ungkhatnaba amadi apunbagi pangal sagatnaba hotnabada thintahanba amadi mapangal hantahannaba thawong kaya chatharakliba asi condemn tawbaga loinana makha tana chathadanaba appeal tawrakli. Human Rights Defender Babloo Loitongbam bu anti-Meitei oi amadi Kukisinggi Mateng Pangnge haina Meitei Leepuna maral kaya siriba asi kayam chumlabage amadi matik chaba khudam changdam puthokpiyu. Madu puthorakpa ngamdaba tarabadi miyamda aranba pau sandokpa amadi lana lamjingba lupni hairoidabagi maram leite. Karigumba Babloo Loitongbamna leibak miyamgi mayokta aranba thabak amadi Manipurgi apunbagi saktam kaiba yaba thawong sing tawramlabadi legal oiba lambida chatuna maralgi matung ina chairak pibada akaiba leite. Madudi nattana achum aran khangdringai miyambu lana lamjinglaga mob justice oina chathaduna imung manungda kihan khanghanba amadi public platform da thoklakpa yaroi haiba akanba wafam thamjinduna miyoibagi mathawna maning halhannaba thawong kaya asigi mayokta lup sing asina condemn tawi. Laingaknasu rule of law gi matung inna yengsinbiyu hairi. Amaromda Johnson Chongthamna Be the Change We Support Oza Bimol haiba WhatsApp group ta forward tawriba post asi miyoi kharana insillaga tawbani haina namduna Johnson bu haihalli haina miyamda masamakna phongdorakliba asi achumba oirabadi Meitei khudingmaki khwaidagi laibak thiba thawongni. Asigumba namfu safugi thabak asi lamdam asigi CSO group individual amatana tawfam thokte. Meitei Leepungi thomi singnasu asigumba thabak sing asi makhatana tawdabana fagani. Tanja yenglaga mi faba namfuda kihan khanghanba amadi chai thaduna makhoina pamliba wafam sing social media da amadi camera mamangda haihanbagi thawong hauziki matam asida kanagumba amatana tawfam thokte. Asigumba thawong asi Meitei Leepungi thau puriba singdasu kanagumba singi apambada social media gi khuthangda haihallakloi haiba tamba ngamba nate hairi. Laingaki maikaidagisu Meitei gi apunbagi saktam thugainaba amadi miyamgi right khongoinariba mob justice na chingba sagatuna akai atoi thokhanba ahal laman nupi angang singda psychological threat piriba yum changduna fa punba tawriba sing asi matam chana yengsinbigadabani amadi thingbigadabani haiduna intellectual academician amadi social activist singda kihan khanghanba amadi public platform singda athingba thamjinba asi lup taret na condemn tawi hairi.